Malimsida dinosaurs mutkibasi asteroid namaram orga mutkibani habisi loina khangbiram lagani 10 km sangba asteroid amana prithvi gi lemai da thengjelakhi haiba asteroid asi point mafam amatang da thengjelakhi Mexico gi manakta leiba Chicxulub crater haiba historic oiba akutpa mafam asi adom na hujik chatpada su ubo fangani asteroid na haiba mafam asi da yesilakhi adubu prithvi isi di matum tai site amada thengjellaga atopa site amada leiba dinosaurs asi karam na mutkibano yengsi asteroid na thengjelakloba matung khudakta hector nongnini da dinosaurs asi mangkhibanate masigi matung da hinglamkhi somnagi kilometer 10 khak sangba asteroid asina prithvi ista leiba jiba panba punamak manganbagi shakti hector leibanate tasengna malimsida gi dinosaurs mangkhibada sahi lisinglom da sangkhi asteroid asina prithvi asida thengjelakhiba mikup asida malimsida gi nung ufulna chingba tha tamna amadi mars tamna mayam am paithokhi haiba yamlaba nung amasung ufulsina atmosphere senghalamde malem pumba mamkhi numit ki mangal 1% fawu fangkide sahi lising ama hena uwa amadi hauriba pambising nungsa mangal fangkide photosynthesis sungba ngamkhide dinosaurs na charamba manamasing loina loiselakhi asum tawna dinosaurs amakhak malemsida hingauki adusu tha khara lere sikhi miyoi bana saba nuclear weapon tokro masini natural nuclear bomb universe ki